ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯂꯤꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯛꯄ ꯋꯥꯔꯤ ꯑꯃ ꯂꯤꯖꯒꯦ꯫ ꯅꯣꯡꯃ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯌꯥꯎꯔꯨꯔꯕ ꯃꯇꯨꯡ ꯑꯩꯅ ꯑꯩꯒꯤ ꯍꯣꯇꯦꯜꯒꯤ ꯀꯥ ꯇꯝꯅ ꯍꯜꯂꯛꯄꯗ ꯑꯩꯕꯨ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯝꯐꯨ ꯁꯥꯐꯨꯗ ꯐꯥꯅꯅꯕ ꯍꯣꯠꯅꯈꯤ ꯑꯃꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯍꯤꯗꯥꯛ ꯑꯃꯅ ꯑꯩꯒꯤ ꯈꯧꯔꯤꯗ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯊꯧꯑꯣꯡ ꯑꯗꯨ ꯑꯩꯕꯨ ꯐꯥꯔꯒ ꯑꯩꯒꯤ ꯑꯣꯔꯒꯥꯟ ꯂꯧꯊꯣꯛꯅꯕ ꯇꯧꯕ ꯊꯧꯑꯣꯡ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯅ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒ ꯃꯨꯛꯅꯔꯗꯨꯅ ꯆꯦꯜꯂꯛꯄꯗ ꯍꯤꯗꯥꯛꯇꯨꯒꯤ ꯃꯌꯥꯏꯅ ꯀꯟꯕꯒ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤ ꯑꯃꯅ ꯑꯩꯕꯨ ꯊꯣꯝꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅ ꯈꯟꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅ ꯈꯟꯒꯗ꯭ꯔꯥ? ꯑꯩ ꯉꯁꯤꯁꯨ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯋꯥꯍꯪ ꯑꯃꯒꯨꯝ ꯏꯁꯥ ꯏꯇꯣꯝꯇ ꯍꯪꯖꯔꯤ꯫ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯗꯤ ꯑꯩꯒꯤ ꯈꯣꯡ ꯈꯨꯠ ꯇꯦꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯊꯋꯥꯏ ꯐꯥꯎꯕꯗꯤ ꯍꯤꯡꯍꯧꯏ꯫ ꯃꯇꯝꯅ ꯍꯧꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯈꯣꯡ ꯈꯨꯠꯇꯤ ꯇꯞꯅ ꯇꯞꯅ ꯐꯔꯛꯈꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯅꯨꯃꯤꯠꯇꯨꯒꯤ ꯆꯩꯅꯥꯗꯤ ꯂꯩꯍꯧꯔꯤ꯫ ꯇꯞꯅ ꯇꯞꯅ ꯑꯩꯕꯨ ꯆꯩꯅꯥ ꯑꯗꯨꯅ ꯑꯋꯥꯕ ꯄꯤꯕ ꯍꯧꯔꯛꯈꯤ꯫ ꯃꯤ ꯃꯔꯛꯇ ꯄꯨꯟꯕ ꯀꯤꯔꯛꯏ, ꯃꯁꯛ ꯈꯪꯗꯕꯁꯤꯡꯒ ꯊꯦꯡꯅꯕꯗ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯌꯥꯔꯛꯇꯦ꯫ ꯑꯩꯅ ꯄꯥꯝꯖꯔꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯔꯛꯈꯤ꯫ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯛꯇꯦ, ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯅꯤꯡꯗꯦ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯗꯤ ꯊꯕꯛ ꯁꯨꯅꯤꯡꯗꯦ, ꯅꯨꯡꯉꯥꯏꯕꯇ ꯄꯥꯝꯃꯤ, ꯐꯃꯨꯡꯗꯇ ꯂꯩ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯥꯡꯕ ꯍꯧꯔꯛꯈꯤ꯫ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡ ꯍꯥꯏꯕꯁꯦ ꯅꯨꯄꯤ ꯑꯉꯥꯡ ꯈꯛꯇꯗ ꯊꯣꯛꯄ ꯀ꯭ꯔꯥꯏꯝ ꯑꯣꯏꯅ ꯈꯟꯕꯤꯔꯤ, ꯑꯗꯨꯕꯨ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯑꯃꯗꯤ ꯅꯨꯄꯥꯁꯤꯡꯗ ꯀ꯭ꯔꯥꯏꯝ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯪꯕꯤꯗꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯣꯏꯔꯕꯁꯨ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ PTSD, ꯑꯦꯡꯖꯥꯏꯇꯤ ꯑꯃꯗꯤ ꯗꯤꯄ꯭ꯔꯦꯁꯟꯒ ꯂꯣꯏꯅꯅ ꯍꯤꯡꯂꯤ꯫ ꯃꯁꯤꯅꯤ ꯑꯩꯒꯤ ꯋꯥꯔꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯁꯤꯗꯤ ꯑꯩꯍꯥꯛ ꯈꯛꯀꯤ ꯅꯠꯇꯦ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯃꯨꯡ ꯀꯌꯥꯗ ꯂꯤꯊꯣꯛꯄ ꯉꯝꯗꯅ, ꯇꯝꯊꯣꯛꯄ ꯍꯩꯇꯅ